tôi mày ông ngasi se ngasi se kan has chicken right hello everyone and video nung pulai se I got husband ga mana din tumola sum koi to se ma de 24 sa ko adugi mana male da ai su 30 sa toini ba ma hana chakrani ma ge training nei ko adugi atau magi training na pula mahal sekarang do mana macam ni dah kerja actually aja lah masuk yang nak kau itu pengen nak tak pun kena tahu mana yang kau busy mana yang tu ni sih kalau yang dah cakap usah mana itu ni memang macam kita ni saya semangat sih orang thà được smile đi phải xem ngoài bác cô. Lately I was feeling like I need a purpose, but when you talk to me Siko chaba changa to me am sida is momo chani haina changi ne ba do momo leram dre duki akoi halla chatle akoi hato is momo se cha aro get to bone do momo gi dukan se ura hekta chani ne ba ko dugi aina ai husband aina request to chaga mana di ha ko momo se am chaga no phutte dugi aina chaga nam na kumdar do momo leram dre ato mana cake chawar se na cake oina chawar ne me am kata chine ni na चावला इसदा आई सुएगी लाइटिंग भी हम पामी स्माइल तो वजह ओ यहाँ पे करी रखो ये मैं आमता ID Buttercoach ni ya? Sini apa? Hah? कुंट्रा ना अमल हो रहा एक दे देना ये कब ये 30 है और चिकन वाला ले लो ना हम भी ये चिकन वाला नहीं है एक का है वो हाँ एक का हाँ दे दो ये चिकन नहीं खाएगा नहीं ले लो बेटा बोल रहे हो ना हाँ ये एक दे दो खाना है हाँ गरम करके दे दे क्या यहाँ पे से हाँ चानी जंगे केक तो खचा गए ना ठंडा में चासा लेना ए पिज़्ज़ा थोंग बरा मैं थोंग मन बच्चान में कहने लेते हैं kan kan mahal has chicken mahal ya kan mahal ani mahal aduga mayam adagi halaga mama mana biki mayam da muchakloge manipurgi ningon hai ko ado moina koiro hai adugi ngasidi ma ai adudi ai husband to chakloran mayam makata chini na so hajuna sanba lore mama hana thilammani ko bike tadi mi ani phamba yaroi na adugi
ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯉꯔꯥꯡ ꯆꯠꯀꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯔꯥꯡ ꯆꯠꯄ ꯊꯦꯡꯉꯦ ꯆꯠꯇ꯭ꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯌꯨꯛꯀꯨꯝꯕ ꯂꯟꯁꯀꯤ ꯆꯥꯛꯇꯣ ꯍꯥꯞꯆꯤꯜꯂꯛꯑꯦꯅ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯈꯔ ꯊꯦꯡꯉꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦꯕ ꯑꯗꯨꯒꯤ ꯅꯨꯡꯊꯤꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯁꯟꯗꯥꯅꯤꯡꯉꯥꯏꯒꯤ ꯍꯜꯂꯛꯑꯒ ꯃꯃꯥ ꯑꯩꯈꯣꯏ ꯇꯧꯔ ꯆꯠꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯧꯕꯒ ꯁꯪꯒꯣꯝ ꯄꯨꯊꯔꯛꯑꯦ ꯅꯦꯅꯦꯗꯨꯅ ꯑꯗꯨꯒꯤ ꯆꯥꯛ ꯉꯁꯥꯏ ꯕꯥꯔꯣꯒꯤ ꯇꯧꯕꯗꯨꯁꯨ ꯆꯥꯗꯕ ꯌꯥꯗꯦ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯅꯀꯣ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯔꯛꯑꯦ ꯉꯁꯤꯁꯦ ꯃꯌꯥꯝ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯍꯧꯖꯤꯛ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯉꯥꯛꯇꯪ ꯇꯨꯝꯃꯨꯔꯃꯅꯤꯅꯀꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯉꯥꯛꯇꯪ ꯇꯨꯝꯃꯨꯔꯦ ꯑꯁ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯗꯤ ꯃꯥ ꯆꯠꯈꯤꯗꯣꯔꯦ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯁꯤꯡꯀꯣ ꯁꯨꯝ ꯑꯩꯈꯣꯏ ꯁꯥꯏ ꯃꯅꯥꯛꯀꯤꯁꯤꯗ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯃꯅꯥꯛꯀꯤꯗ ꯁꯨꯝ ꯒꯥꯔꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯃꯤ ꯈꯪꯗꯦ ꯀꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯀꯣꯏꯕꯀꯣ ꯑꯗꯣ ꯁꯨꯝ ꯆꯠꯆꯁꯅꯨ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯅꯍꯥꯟꯗꯤ ꯆꯠꯇꯅ ꯁꯨꯝ ꯌꯨꯝꯗ ꯂꯩꯕꯀꯣ ꯑꯗꯣ ꯃꯥ ꯆꯠꯇꯣꯔꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯀꯣꯏꯕ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯜꯂꯛꯑꯅꯤ ꯑꯩ ꯅꯥꯆꯣꯝꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯈꯣꯏꯖꯤꯟꯅ ꯂꯩꯔꯤꯁꯦ ꯆꯥꯍꯧꯔꯤꯗ ꯁꯣꯝꯒꯤꯁꯦ ꯑꯗꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯣꯏꯁꯤꯟꯒꯦ ꯊꯥꯡꯖꯤꯡ ꯃꯦꯠꯄꯒꯤ ꯉꯁꯤꯁꯦ ꯅꯦꯅꯦꯗꯨꯅ ꯊꯥꯡꯖꯤꯡ ꯍꯥꯞꯄꯤꯑꯦꯕꯀꯣ ꯊꯥꯡꯖꯤꯡꯒ ꯊꯩꯕꯣꯡ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯑꯁꯤ ꯅꯦꯅꯦꯁꯤꯅꯀꯣ ꯑꯩꯈꯣꯏ ꯃꯃꯥꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯑꯩꯈꯣꯏ ꯃꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯗꯤ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯌꯨꯝ ꯃꯥꯏꯀꯩꯒꯁꯨ ꯂꯥꯞꯅ ꯂꯩꯔꯕꯅꯤꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗꯁꯨ ꯆꯠꯄꯁꯨ ꯐꯪꯗ꯭ꯔꯦꯅꯀꯣ ꯃꯃꯥꯁꯦꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯅꯦꯅꯦꯁꯤꯅ ꯃꯃꯥꯗ ꯀꯧꯕꯀꯣ ꯅꯤꯉꯣꯜ ꯑꯣꯏꯅ ꯈꯜꯂꯒ ꯌꯥꯝ ꯐꯩ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯍꯥꯞꯄꯦ ꯅꯨꯡꯁꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯒꯤ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯖꯅ ꯇꯧꯔꯛꯑꯦ ꯆꯠꯂꯤꯗꯣ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯑꯩꯅ ꯑꯩꯈꯣꯏꯁꯨ ꯆꯠꯈ꯭ꯔꯅꯤꯀꯣ ꯑꯗꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯅꯦꯅꯦꯗꯨꯅ ꯀꯧꯔꯛꯄꯅꯦ ꯆꯥꯛ ꯀꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯥꯡꯖꯤꯡ ꯊꯣꯡꯕꯗꯣ ꯁꯣꯔꯤ ꯊꯥꯡꯖꯤꯡ ꯅꯦꯅꯦꯅ ꯍꯥꯄꯛꯄꯗꯣ ꯑꯗꯨꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯃꯦꯠꯁꯤꯜꯂꯦ ꯃꯃꯥꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏ ꯑꯩꯒꯤ ꯍꯁꯕꯦꯟꯁꯨ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯗꯤ ꯆꯨꯝꯒꯤ ꯆꯥꯛ ꯈꯛꯇꯪ ꯆꯥꯗꯕ ꯌꯥꯗꯦ ꯃꯄꯥꯟꯗꯒꯤ ꯌꯨꯝ ꯃꯥꯏꯀꯩꯗꯒꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤꯀꯣ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯤ ꯁꯛ ꯄꯨꯂꯞꯅ ꯆꯠꯂꯁꯨ ꯌꯨꯝꯒꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯍꯧꯗꯦ ꯄꯨꯛ ꯊꯟꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯒꯤ ꯄꯄꯥꯒ ꯑꯩꯈꯣꯏ ꯇꯧꯔꯒ ꯏꯅꯥꯎꯄꯥ ꯇꯣꯡꯕꯒ ꯏꯅꯥꯎꯄꯥ ꯑꯃ ꯔꯣꯍꯤꯠ ꯑꯩꯈꯣꯏ ꯇꯧꯔꯒ ꯆꯥꯔꯅꯤꯕ ꯃꯃꯥꯒ ꯍꯁꯕꯦꯟꯒꯗꯤ ꯆꯥꯔꯣꯏꯗꯅꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯊꯥꯡꯖꯤꯡ ꯃꯦꯠꯄꯗꯣ ꯃꯦꯠꯂꯒ ꯊꯝꯃꯒ ꯂꯣꯏꯅ ꯔꯦꯗꯤ ꯇꯧ ꯊꯝꯃꯒ ꯍꯣꯔꯦꯟ ꯂꯣꯏꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯋꯥꯠꯂꯤ ꯆꯥꯛꯁꯨ ꯂꯥꯝꯗ꯭ꯔꯤ ꯂꯩꯔꯦ ꯁꯪꯒꯣꯝ ꯈꯦꯔꯁꯨ ꯄꯤꯔꯛꯑꯦ ꯅꯦꯅꯦꯗꯨꯅ ꯑꯗꯨꯒ ꯆꯥꯈꯔꯦ